Manipur kanba khongchat ki sem saba loikri tuan malup kyana sakutnarakli lamdam asida khunda minari bu yellow furup sing ama toina punsinduna India lenga ki mathakta akanba kholaw ama lawnanaba hayeng January 30 ga mathuida Manipur kanba khongchat satnanabagi damak sem saba loiri kokomi gi PR subcommittee ki convener Phibam Taroidri chirol amana hai kumja inglisingani ga kungo homdoi gi me ahum digi haurakhiba irang na maram oiraga tangdu laitadan lairakliba lamdam asida khunda minari bu yellow fruit sing punsin aduna satkadariba khongsat asida mipum khudimangna sintha lepiduna khongsat asibu mapung phan binaba mangjomna laukthokpa lekri adumoinama mai isinga madi lenaba deba karma madi ana ayek loinana oil pump sing sintha lepa sida konchiloi hari amaromda kokomina sinduna hayeng pangthokadoriba rally da mapung phana sagotkani haina Manipur Petroleum Dealers Fraternity na phongdorakli hiramasigi matangda Manipur Petroleum Dealers Fraternity na thadorakpa chirol amana hai rally ga mari lainana hayeng Manipur gi mafam punamakta petroleum dealers sing mathau lepkani apunbagi saktam saganabigi thaurangda mateng pangsin boina sintha leplag rally saganaba phirep lobani Manipur da hauzik oirakliba phibam asi yenglaga kokomina sinduna hayeng kwa kaithel gi tidim ground gi horaga thangmai ban gi thau ground phawba satkadoriba khongsat asida mapung phana sagotkani Manipur miyam gi thaugal tawba stakeholder ama oina ingtappa phibam hanjin hananabagi matangda laukhallakliba thaurang asida saruk yaba habisi tawpham thokpa ithawni hiramasiga mari lainana Manipur gi tuan mafam singda hangliba oil pump sing thonglon baga loinana petroleum dealers punamak nomagi oina thabak lepkani miyamda apan bapina bagi wakhalonda petrol pump thonglon gadabanati apun bagi thaudang utpu oina tangai padana sintha leplaga rally sagonaba phirep lokibani lamdam asida ingtappa phiba mapung phana hanjin hanbaga loinana mipung khudima aki akhang yaudun hingjaba phangananaba honapam thui Maraksida, kokomina sinduna January 30 ga mathuida satkadoriba miyamgi khongsat asida sagwatli haina League of Indigenous Peoples Upliftment lepul na thadorakpa chirol aman hairi siol asina makhatana hai hauzu iramdam asida thokliba tamthirabi irang asi kanana thokan mano sen koki narco terrorist asina maning makhatamna maitei misa miyamna landarak matamna karigi central amari state forcing na kumaigum yengduna leiribano ngayok sapu manungda yauraba nga amagum maitei mayamna leliba national highway animak thingjilaga thamlibano haibu hangsing asigi pakum Manipur gi miyamna khangi maram asina Manipur kanba khongsat asi yamna matang saba amadi taudaba yadraba ithau amani haibase ekoi khudimakna khangminagadabani aikoi gi apunma thauna lingjel aduna khudimak maithiba pigadabani hari February 10 dagi Guwahati Kolkata Mumbai phawa SpiceJet ki service leiragani February 10 dagi SpiceJet na Imphal dagi tuan ba metropolitan city singda flight service taw hauragani haina lakthokri company asina thadorakpa chirola mapalladuna agency ki pauna hai numit khudingi oini Imphal dagi Kolkata Guwahati amadi Mumbai phawba Boeing 737 operate taw hauragani thaurang asina maram oiraga Manipur gi miyamna leba asigi atei atoppa mafam singda satok sin tawbur sauna khudong saba phangalagani Kolkata amadi Guwahati sanaba passengers na non stop flight ki khudong saba phangalagani Mumbai satkadaba passengers singi oinadi Kolkata da ngehak pangane hari flight service marang kaina leitaba state ama oiriba Manipur gi damakta di SpiceJet na lokhalagliba thaurang asi pung thawgatningai ni hari plane gi atongba ka hena yamdaba SpiceJet na numit khudingi oina Imphal dagi tuan ba metropolitan city phawba flight service lehanbana maram oiraga lamdam asigi senthok lambi nem miyoi sing maru oina mahai tamba satpa mahiroi sing amadi ana lengi damak tuan state sing satkadaba miyoi singda mating oinaragani haina company asigi state amana phongdokhi SpiceJet na lokhalakliba thaurang asigi saruk ama oina kanagumana India gi manung amadi mapa lebak sina satningba tarabasu Kolkata amadi Guwahati dagi connecting flight ki khudong saba lehangatori hiramasigi matangda SpiceJet ki chief business officer Debojo Maharshi na hai awanong puk lamdam da khongda baga loinana lamdam asibu India gi atei atopa mafam singa samna hanabagi panamda anoba flight servicing lehanaba thaurang lokhalapani matam kya gi mamang gi hauna Imphal amasum leiba asigi tuan ba metropolitan city sing samna hananaba company sina hotna duna lakibani national highway sing da miyamna aki akhang leitana sadokisin tawbagi khudong saba phangdaba maramna SpiceJet ki anoba flight service asina miyamna sauna khudong saba phangalagani haina thajanari
Super power ni haizaba India na kuki lamhenbasing laksin mangamdaba laibak thibani Sai Chandra Konthokjam. Super power ni haizaba India na kuki lamhenbasing laksin mangamdaba si laibak thibani haina Justice Committee gi Chairman Sai Chandra Konthokjam na phongdokri. Justice Committee on Anglo-Manipur War 1891 Martyrs and Freedom Fighter of Kangleipa amadi Ningthemsa Ningsinglup Punna Kusamnaduna Ining Thau Kulasandra Laikidabagi Maudragani Shuba Ningsing Thoramda Wapam Simak Fundokibani Mana Makatana Hai Manipur gi Puari the Kumza English Magasani Panga Maudraga Matuida Twokiba Anglo-Manipuri Lanzauda Ipai Puna Mikha Pon Palm the Bafuru Nihaina Malem Gimia Mamang Mayek Shingataki Manipur Gisingi Mapam Singa Nesnama di State Highway Singa Nampuda Road tax amadi go down tax lawri basi kudakta handokadabani asiguma tax asi laiba asigi atop state singa laiti maram maduna masi Manipur government amadi India government thokan bani lamda mamabu nungai hange sakot hange hairagadi matik saba mute sing mathautai Manipur fru khudi mak khunda ba lamdamni masida tourist khanana nampuda tax lawri basi maru oina lairaba miyam degi I katbani iramda masi Phaklang yaudaba pillar ngakta ngairaba yumga pangkhak oire phaklang yaudaba yumda kanana karamba miyuina kayam kuina leiba ngamgani phungdokhi IDP sing matam sana resettlement taunaba honabada government asina kyarak hana oidaba ngangki gadawri Mega Sandra Manipur Pradesh Congress Committee MP Sisigi President MLA Kaisa Mega Sandrana Manipur State Government Irang asina mayume kaising mga takhan bikraba internally displaced person IDP singi resettlement tauna balakot kiba thaurang sing tangka kyarak ta government na apiba matam resettlement taw bangamdana lady lainga asina kyarak hana oidaba ngangki gadawri haina phongdorakli Mega Sandra gi remark asi ngarang Manipur gi Chief Secretary Punit Kumar Goyal na Manipur government IDP lising tararam athubada resettle taunaba thaurang tawremadi JSC gi March 13 fawgi manungda IDP lising nifuram resettle taunaba hotnagani haina phongdoki bu wafam adugi matung tarakpada MLA Mega Sandra X Tagalapa Posamagi Matung ina IDP lising kayamarum relief camp sing hausi awat pana pik thana yamna wana khangni Makoigi security laiti rehabilitation taunabagi lambi ningthina yati masina takpadi IDP singi yaifana pa government sina mathau makne khana thabak paikhati haiba asini haidi maki post aduda makataraduna government of Manipur IDP sing resettlement taholagani haina hanjina phongdoklabasu hauzik phawbu thabak oine ningthina paikhatana laidi maram asina sarkar gi thoksadaba madi IDP sing bu karisu leitana khanbagi mawong sathariba thong sina IDP sing bu awaba hapsinbagum thokli hari COTU para tambinaba Supreme Court wakatlagani malem COTU yauna kuki community the base tawbo organization asibu matam supagi oina makoigi activity punamakta logi mating lawduna athingba thamanaba amasum state asigi manung phawduna satliba national highway singda akhanana maitai phurup satpada athingba thamliba singa sida matik saba para ama tambinaba miyamgi mating loinana Supreme Court to wakanaba CM sare haina social activist malem thongam thadorakpa chirol aman hairi chol asina hai Manipur da hauzik nangliba awana kya sida hakthingna saruk yaningbagi wakhalonda India da lairiba miyamna paujel puba khongsat amasaki Kumza English Singaniga Kunga Mangagi October Anidigi December Taraga Mapan Pau Numit Humdraga Tari Nisumna Delhi gi Kidup Minardigi Impalgi Kangla Tamna Kongsalakiba Cycle for Manipur Peace ki Kongsat Amaga Mari Lainana Haukiba November Tang Taraga Treta Senapati Yoksalakpada Committee on Tribal Unity COTU gi Maketigi statement ama thulaktuna phone warning torapaga loinana kangpokpi phawduna khongsat adu laktana bairaki miyoibigi minungsi yengbiduna pung kunga marigi manungda athingbadu laukthokpinaba COTU da haijarabasu athingbadu hena kansilakibaga loinana numit taraga mangani helaba phawba ehaki ingsikpa santigi paujel puba khongsat adugi matangna ikai khumnaba ruti thawong amasum constitution ki article 19 gi makhara national highway da miyoy amana maning tamna satpa yabigi hak khongoi nakhi organization asigi thawong asigi mayok matik sabe action lokhat piu haina January ani da hengang PS ki kuthana kangpakwi PS ki OC da ai besirol pisinki adubo ngasi phaw kari guma makhala mategi thabak lokhataba sina maram oiraga makhata na asiguma thawong asi thoktana ba Supreme Court to wokat kadaban hari hiram asiga mari lainana public free movement gi wakhalonda yumpham oiraga miyamgi khuyek lobigi khongjang signature campaign hawdokna ba thorang tawre heri PR lairabasu MLA amagi mathok sapsana tawgani speaker
ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ PR ꯂꯩꯉꯥꯛ ꯂꯩꯔꯕꯁꯨ MLA ꯑꯃꯁꯨꯡ ꯁ꯭ꯄꯤꯀꯔ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯊꯧ ꯇꯧꯒꯅꯤ ꯆꯤꯟꯗ ꯄꯉꯥꯡꯗ ꯉꯥꯡꯕ ꯑꯋꯣꯏꯕꯗꯤ ꯅꯠꯇꯕ ꯑꯋꯣꯏꯕ ꯃꯥꯟꯅꯕ ꯉꯥꯡꯕꯁꯤꯡꯗꯒꯤ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯁ꯭ꯄꯤꯀꯔ ꯁꯩꯇ꯭ꯔꯕꯇꯥꯅ ꯉꯁꯤ ꯁꯤꯡꯖꯃꯩ ꯋꯥꯡꯃ ꯕꯦꯒꯕꯇꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯨꯅꯥꯏꯇꯦꯗ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ 65 ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯐꯦꯁꯕꯨꯛ ꯑꯃꯁꯨꯡ ꯏꯟꯁꯇꯥꯒ꯭ꯔꯥꯝꯅꯆꯤꯡꯕꯗ ꯉꯥꯡꯅ ꯁꯛꯅꯔꯤꯕꯁꯤꯡ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯗꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯥꯡꯂꯨꯞ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯅꯗꯅꯕ ꯑꯃꯁꯨꯡ ꯌꯦꯡꯊꯤꯅꯕ ꯊꯥꯒꯠꯂꯤꯕ ꯀꯣꯃꯦꯟ ꯑꯃꯁꯨꯡ ꯋꯥꯔꯣꯜꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯀ꯭ꯂꯕꯀꯤ ꯃꯊꯧ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯏ ꯂꯩꯕꯥꯛ ꯉꯥꯛꯄ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯀꯟꯕꯗ ꯀ꯭ꯂꯕꯁꯤꯡꯒꯤ ꯑꯆꯧꯕ ꯗꯥꯌꯤꯠꯇ ꯂꯩ ꯂꯩꯀꯥꯏ ꯑꯃꯗ ꯀ꯭ꯂꯕꯁꯤꯡꯒꯤ ꯏꯟꯐ꯭ꯂꯨꯑꯦꯟꯁ ꯑꯁꯤ ꯌꯥꯝꯅ ꯀꯜꯂꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯁꯦꯝꯒꯠꯄ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯊꯋꯥꯏ ꯌꯥꯎꯍꯟꯅꯕ ꯍꯣꯠꯅꯕ ꯂꯩꯀꯥꯏꯒꯤ ꯗ꯭ꯔꯦꯅꯦꯖ ꯐꯅ ꯊꯝꯅꯕ ꯍꯣꯠꯅꯕꯅꯆꯤꯡꯕꯗ ꯀ꯭ꯂꯕ ꯌꯥꯎꯗꯕ ꯌꯥꯝꯅ ꯌꯥꯗꯦ ꯌꯨꯅꯥꯏꯇꯦꯗ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯑꯐꯕ ꯊꯕꯛ ꯀꯌꯥ ꯇꯧꯕ ꯉꯝꯂꯤꯕꯁꯤ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯊꯧ ꯄꯨꯔꯝꯕ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯍꯣꯠꯅꯖꯃꯅꯤ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯅꯁꯨ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯒꯤ ꯈꯨꯗꯨꯡ ꯏꯟꯗꯨꯅ ꯆꯠꯀꯗꯕꯅꯤ ꯀ꯭ꯂꯕꯀꯤ ꯊꯧꯔꯝꯁꯤꯡꯗꯁꯨ ꯃꯍꯥꯛꯄꯨꯁꯨ ꯄꯥꯎ ꯄꯤꯕꯤꯔꯨ ꯑꯉꯝꯕ ꯊꯧꯗꯥꯡ ꯂꯧꯖꯈꯤ ꯍꯧꯖꯤꯛ ꯑꯁꯤ PR ꯂꯩꯉꯥꯛ ꯂꯩꯔꯕꯁꯨ MLA ꯑꯃ ꯑꯣꯏꯕꯒꯤ ꯑꯃꯁꯨꯡ ꯁ꯭ꯄꯤꯀꯔ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯗꯥꯌꯤꯠꯇ ꯑꯗꯨ ꯂꯧꯒꯅꯤ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛꯁꯤꯡꯗ ꯃꯍꯥꯛꯅ ꯗꯥꯌꯤꯠꯇ ꯂꯧꯒꯅꯤ ꯍꯥꯏꯔꯗꯨꯅ ꯊꯧꯔꯝ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯇꯥꯏꯀꯨꯟꯗꯣ ꯃꯁꯥꯟꯅꯗ ꯃꯦꯗꯜ ꯂꯧꯔꯛꯈ꯭ꯔꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯗ ꯁ꯭ꯄꯤꯀꯔꯅ ꯃꯅꯥ ꯃꯊꯨꯝꯁꯤꯡ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ ꯂꯣꯏꯅꯅ ꯁꯥꯟꯅꯔꯣꯏꯁꯤꯡ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯅꯣꯡꯃ ꯂꯥꯛꯄꯤꯌꯨ ꯑꯉꯝꯕ ꯈꯨꯗꯣꯜ ꯄꯤꯖꯒꯦ ꯍꯥꯏꯅꯁꯨ ꯕꯣꯔꯇꯣꯟ ꯇꯧꯈꯤ ꯅꯥꯒꯥ ꯐꯨꯠꯍꯤꯜ ꯑꯦꯔꯤꯌꯥꯗ ꯁꯨꯒꯤ ꯀꯦꯝ ꯁꯥꯕ ꯌꯥꯔꯣꯏ ꯑꯦꯅꯤꯃꯦꯜ ꯔꯣꯗ ꯑꯟꯑꯣꯊꯣꯔꯥꯏꯖ ꯔꯣꯗ ꯑꯃꯠꯇ ꯁꯦꯝꯕ ꯌꯥꯔꯣꯏ JTC ꯅꯥꯒꯥ ꯐꯨꯠꯍꯤꯜ ꯑꯦꯔꯤꯌꯥꯗ ꯁꯨꯒꯤ ꯀꯦꯝꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯀꯦꯝꯁꯤꯡ ꯑꯃꯠꯇ ꯁꯥꯕ ꯌꯥꯔꯣꯏ ꯅꯥꯒꯥ ꯑꯦꯁꯦꯟꯁꯤꯌꯦꯜ ꯂꯦꯟꯗ ꯑꯦꯅꯤꯃꯦꯜ ꯔꯣꯗ ꯅꯠꯇ꯭ꯔꯒꯅ ꯑꯟꯑꯣꯊꯣꯔꯥꯏꯖ ꯔꯣꯗ ꯑꯃꯠꯇ ꯁꯦꯝꯕꯒꯤ ꯑꯌꯥꯕ ꯄꯤꯕ ꯌꯥꯔꯣꯏ ꯑꯃꯁꯨꯡ ꯅꯥꯒꯥ ꯑꯦꯔꯤꯌꯥꯗ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯄꯣꯄꯤ ꯊꯥꯕꯒꯤ ꯊꯣꯡ ꯑꯃꯠꯇ ꯆꯠꯊꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯖꯣꯏꯟꯠ ꯇ꯭ꯔꯥꯏꯕꯦꯜ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯤꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ 12ꯒꯤ ꯑꯌꯨꯛ ꯄꯨꯡ 11 ꯇꯥꯕ ꯃꯇꯝꯗ ꯁꯨ ꯒ꯭ꯔꯨꯞꯇ ꯂꯩꯔꯤꯕ KNFꯀꯤ ꯂꯨꯆꯤꯡꯕ ꯇꯥꯏꯒꯔ ꯀꯦꯞꯖꯦꯟꯅꯤ ꯍꯥꯏꯖꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯑꯦꯔꯦꯡ ꯅꯥꯒꯥ ꯚꯤꯂꯦꯖ ꯇꯨꯝꯅ ꯃꯩ ꯊꯥꯒꯅꯤ ꯍꯥꯏꯕ ꯌꯥꯎꯅ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯛꯈꯤꯕꯗꯨ ꯍꯛꯁꯤꯟꯅ ꯂꯧꯏ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕꯗ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯔꯕ ꯀꯨꯀꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯀꯦꯗꯔ 30 ꯔꯣꯝꯅ ꯑꯦꯔꯦꯡ ꯅꯥꯒꯥ ꯚꯤꯂꯦꯖꯇ ꯂꯩꯔꯤꯕ ꯃꯔꯥꯜ ꯂꯩꯇꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯕꯨ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯝꯈꯤꯕ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯖꯅꯋꯥꯔꯤ 13ꯗ ꯇꯥꯏꯒꯔ ꯀꯤꯞꯆꯦꯟ ꯑꯃꯁꯨꯡ KNFꯀꯤ ꯀꯦꯗꯔꯁꯤꯡꯒꯤ ꯃꯊꯛꯇ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯒꯝꯅꯣꯝ ꯁꯄꯔꯃꯦꯅꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ FIR ꯐꯥꯏꯜ ꯇꯧꯈꯤꯕ ꯂꯩꯈ꯭ꯔꯦ ꯃꯁꯤꯒ ꯂꯣꯏꯅꯅ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯔ ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ NIAꯒꯤ DG ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ DGP ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ IGAR ꯁꯥꯎꯠ IGAR East ꯀꯥꯡꯄꯣꯛꯄꯤ DC ꯑꯃꯁꯨꯡ SPꯗ ꯊꯧꯗꯣꯛ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯄꯤꯇꯤꯁꯟ ꯐꯥꯏꯜ ꯇꯧꯈꯤꯕ ꯂꯩꯈ꯭ꯔꯦ KNFꯀꯤ ꯇꯥꯏꯒꯔ ꯀꯦꯞꯖꯦꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯅ ꯑꯦꯔꯦꯡ ꯅꯥꯒꯥ ꯚꯤꯂꯦꯖꯀꯤ ꯃꯤꯌꯥꯝꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯀꯟꯕ ꯊ꯭ꯔꯦꯠ ꯀꯌꯥ ꯇꯧꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯅꯕ FIR ꯂꯣꯟꯆ ꯇꯧꯈ꯭ꯔꯕ ꯐꯥꯎꯕꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯄ ꯂꯩꯇ꯭ꯔꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯟꯗꯤꯖꯤꯅꯁ ꯅꯥꯒꯥ ꯃꯤꯌꯥꯝꯅ ꯑꯀꯤꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯃꯔꯝ ꯑꯗꯨꯅ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ आर्म ग्रुपसिंग असिगी मथक्ता आइनगी ओइबा अकन एक्शन से लौखटपियु इंडिजिनस नागासिंगी इंडिजिनस एसेंशियल लैंड अमसुम पुंसी याउना रूल ऑफ लॉ अमसुम शांति थमनबा निंगसिंगली अदुमकपु हिरामसिगी मतांगना मरी लेनबा authority singdagi tumina lesinba amadi matam san action laudabadagi pamdaba thaudoksin tholakpa tarabadi council asina madugi daita lawru hedi pokpa numit tarani da ngairiba masa hondoklamlaga thiba khangduna leiriba nilodabu thibada miyamna mateng pangbiyu sanula saliba thasigi kunga teret laiba pokpa numit ke ahing nungalamdai da pokpa da ngairiba numit tarani phadriba masa hondoklamlaga I nauribi soram ningol salam ongbi neloda mapureba salam tomba kokaithel lamdong da leibisi ngasi phawu thiba khangdana leirakpa si salai apun manupi lamjinglup sanulalgi mama oibisingna thamoi sukna nungaiti haina sanulalgi secretary akoijam santi leimana press thadorakpa chirolaman haidi Sirol asina hai iramdam asiki iraisa singna lambi lamkhangda maningkum libi neloda bu mateng pangbiduna thambiraga sanulalgi telephone number sing haibadi 9233028400 97736782669 amadi
89746890 da pau pibiro hairi loinana khunai asida maraibak thirabi isa ningol oibising damak sanulal na thonglaw na hangdoktuna lairi I nauribi nelodagi khanbada thamoi kaidaba ngamdi ma yamna thuna thulaktuna isagi apen pena punamak khanasi haiba wafam su sirol sina hairi Zoko Mount Isoda sakliba lamai haujik su kanma ngamdri mai muthat pada mateng pangna ba IAF ki helicopter standby da thamli Zoko amasu Mount Iso range sakliba lamai haujik su mapung phana muthat pangamdri lamai do parks na sanduraktur umangi saruk kaya mang takliba sing adu Indian Air Force na SS tawbaga loina mathau tarabadi mai muthat pada mateng pangna ba haiduna Indian Air Force ki helicopter ama standby da thamni hadi sakliba mai sing adu muthat na ba haiduna ngarang ayuk pung taruk tagi emergency team amasum volunteer sing su sangsingkhre loina Mau tadubi amasum maram da leriba Manipur police ki kangbu sing adubu tadubi fire brigade forest department ki personnel sing national disaster response force state disaster response force song SDO song village authority amasum mau khol ki volunteer samaga yankhai ki apun team amana haujik su sakliba mai sing adu muthana ba yamna kan honari official record matungina mai adu Zuko gi kha thangba mai ke digi horakibani aduga Mount Iso range sandoraktuna umangi saruk kaya mangtakli singi angamba masum khudong thiningai oiba phibam kya mayuknarabasu volunteer kuntrani purom sakliba mai adu muthanaba kakhatuna honari Indian Air Force ki mai ke digi su lamai sakliba jaga sing adu SS tawbaga loina karigum lamai sakliba du hena pakthok sakthoralabadi mateng pangnaba helicopter ama standby da thamli Zakmad Nagaland officials nu phungdokibada Manipur Nagaland border sakliba lamai edu control makhada leiri local residents singa loina mai edu mapung phana muthanaba honari hains paus nu makhataki social media ra sandorakpa hausukta phangwa paw ma hairagadi Chingnu Haokip Ngaochatnare Susangpurgi psychiatric ward leiri mahak sign tawba natana pakhum amata piba ngamdre hari mahak karigumba amata saba thakpa yadre hari karigumba saba matamda mahak vomit tawi hari Chingnu Haokip hariba nupi asi koki nupi ni mahak mayanglambam risikantagi partner ni haukiba January gi tang 28 da koki militant singna mayanglambam risikanta tamthina hatkibani doctor na phungdokpani haiba wapam amana Hariba nupi asi trauma na maram oiraga mahak acute depression oire mahak wari sanana ba hotna bada mangoni response phangdi hari karigumba matamda karigumba wahim ta hairamdana soiro lon bagi wafam su palladuna maki imung manungna hospital la mahak usena dunu lairi hari makha tana kyamuk sumba paun habri myam pun ngai minasi